Hai, ahan mamaktada video sibu yengbiri bopom na mapu thagat chari. Nahakisu teenage oiraba ichanupa ama lairam lagani khalli. Ichanupa duga nahaka wari watai sanaba pakna phanglam laroi haina su khalli. Ichana pikling aidadi nahaka ningthi jana sega maiga tanaram labasu hojikti ichana nangbu uba khudingi leithoktuna satkhinaba hotnaraglaba. Nangnasu wari sanage hairabasu mahakna tabiu yadraba. Mapa oiragana mama na gri takli. Nacha anupaga wari anta ningthina sanau. Mama oiragana mapa na hek hairakani. Nacha se nangna wari sanabadi yai. Aiga sanabadi yadeko hayeng mangladi nangonda tainarakani. Aduga nacha anupana amu ai noina ngang bataningde. Noiga aiga kokchanade. Haibana chingba kaya si hairakpadagi imung mahi langba yauribani. Ngasigi video asida malem sigi oina chatnaba yare haiduna thijin humjin ba kaya na puthokraba amadi mai pakna sijin nakraba pambai kharadang nainajarake. Pakhat piganu ichado karisu tawroi. Semdok bihausi aikhoisu semdok minasi. Nangonda lairiba nachanupaga wari sanaba yadabagi awabado malem sida nangna ahanba mama mapa nate. Miyoi kayasu awab asi chap manana mayoknaribani. Aikhoigi mamangda lairamba malem sida leikidraba miyoi kayamasu mayoknaki. Hojiksu mayoknari. Thengnaba tabani masini punsigi nungaiba haibado. Punsi asi nungaina lainabagidamagta aikhoidagi henna haira singlaba miyoi kayana pambai kaya ama ithoktuna haktuna lairik oina thambiramlabani. Hairiba lairik sing asi sel tinglagabudi laigani adubu khara hongba mamalda laibiningba singna wangkhai ayangpali laisram lekai da laiba B books ta lingsin biraku Google Maps ta B books Imphal haina thibiraku kanaraba lairik kaya amadi pakna phangandaba lairik kaya marum ahongba mamalda phangbigani. Hojik ngasigi topic sida laklasi. Ahanba pambai oina isa singa wari sanaba matamda mamitta mamaida yengbiganu. Aina haijariba pambai asi wari sanaba yadraba isa singda tawgadaba pambai ni. Mama mapaga ningthina wari sanadraba isa nupaduda wa ama haiba matamda nahaki mitna magi mamit natragana mamaida khak yengbiganu. Body language ta mangonda atamnana ngangbaduda mahak hainadaba pokini. Hanadagi sanadringaiduda amuk henna sananinglaroi. Effective communication ki damakta eye contact changi haibasi aisu khangi. Adubu teenage oiriba nupa masa singi oinadi masina akiba natragana pukning hantahanba pokpa yawi. Masi University of British Columbia gi scientist Francis Chen amadi mahaki kangbuna tawba research amadagi khangkhrabani. Makhoina makha taraduna eye contact thamna hotnabada wa ngangliba midu phawba mahakna ngangliba wa adu tariba singna thajaba watlaki hai. Aduna ichanupa duda munna yenglaga wa nganglurabadi muknarakpagi oithokpa lei. Maram aduna nangna thabak amaga tawringaida ngangba wa aduna henna makhoina taba heli haibasi kaubiganu. Khwaidagi phaba natraga araiba maong ama hairagadi gari tongminnaringaida wari sanabasini. Natragana wari sanagadaba numit adu kangladara kadaidano koiba chatlusi haina hubiraga chatna wari sabibi yai. Asigumba ama sinbiyu. Masi nattabida sofa daga famlaga wari sanarasi hairabadi isa nupanasu talli hairakani nangnasu hainadaba poklapu yai. Ani suba pambai point kauta oyiganu. Aina semjariba parenting gi video kharasida mama mapa kharana hairakpasi oza yamna nungai ado video si khara tilhanbiyu. Point khaktamak haibiyu sangmalli koithoklaga leire haibana singbasing kaya amasu yawi. Nahaki chahi matang sida phawba patience leitribani haibadi ngaingamdribani. Aduga teenage oiba icha nupa dudadi patience ki level si kamdauramgani khanbiyu. Aduna icha nupa ga wari sanaba nahakna hainingba wa haibada sangna koithoktuna haibiganu tilhanbiyu. Hojikti reels ki shorts ki matamni
ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯁꯥꯡꯅ ꯁꯥꯡꯅ ꯉꯥꯡꯕꯗ ꯇꯥꯕ ꯉꯝꯕꯒꯤ ꯄꯦꯁꯦꯟꯁ ꯃꯈꯣꯏꯗ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯉꯩ ꯇꯤꯟ ꯑꯦꯖ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗ ꯄꯦꯁꯦꯟꯁ ꯂꯩꯔꯛꯈꯤꯗꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯇꯥꯡꯁꯤꯗ ꯏꯆꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯁꯥꯡꯕ ꯑꯣꯏꯁꯅꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯇꯨꯃꯤꯟꯅ ꯇꯥꯕꯤꯌꯨ ꯃꯔꯛ ꯊꯠꯇꯨꯅ ꯅꯍꯥꯛꯀꯤ ꯄꯣꯏꯟꯠ ꯏꯟꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯅ ꯇꯥꯕꯗ ꯄꯦꯁꯦꯟꯁ ꯂꯩꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯄꯔꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯅꯣꯡꯃꯗ ꯂꯣꯏꯅ ꯇꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤ ꯄꯣꯏꯟꯠ ꯂꯣꯏꯅ ꯉꯥꯡꯍꯧꯅꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯇꯧꯒꯟꯕ ꯑꯁꯣꯏꯕ ꯑꯃꯇꯪ ꯉꯁꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯊꯝꯖꯍꯧꯒꯦ ꯏꯆꯥꯁꯤꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏꯅ ꯍꯪꯕ ꯋꯥꯍꯪꯁꯤ ngasi school da kay tawrokpa nahak su hangba yarum lagani khalli masi matung manaudi hangbiganu asumna hangbiganu haibani wahi wata sidi police interrogation tawba male masigi mahutta nahakna khangningliba dukhak oina atamdana hangbiyu khudam oina science ki homework to check tawrokpra ngasi di nangi favorite subject manipuri gi oja to lakpra haibana chingba angang duna su pamjabak oigadaba wahangdagi haubiyu haibani phare hauji ahum suba pambai amuk haijarake marak thatna video si swai phawba yengbirak na subscribe tawbiba yaram lagani khalli siguma video kaya amasu matam gi oina semjarake ahum subada matang matam chadana icha nupada sananingi haiduna wari sanaba haubiganu mahaksu tin age yoraklabani na maru oiba mi ama oire haina khanjaribani maduda nahakna law wari sasi hairuradi ai thabak lei hairakpa yai magi maral nate aduna ningthina mangonda ibungo horendi hayengdi natragana horen chak chaba loiraga pungsi muksida ai nanga wari amata sadaba yadre haina haibiyu mangonda chingnaba lehenbiganu sanagadoriba wari adugi hiram adu wamang yatpirambasu yai adubu kihanduna natraga namduna wari sanagani khalabadi nangbu mi amana wari sanasi law haina kaubaga chapmanai asumnadi tawbiganu asumna mahakka wari sanabagi matam mangondagi niba asina mahakpu aikhoina respect tawi haibadu utlibani mahakki matamgi mamal nahakna khangi haibadu utlibani aina thengnakiba wari amatang lijarake aingonda lairik tamlamba nupa macha ama nongma churup thaklambadagi mapana uhoraba mapaduna aina lairi taklingai duda laklaga macha nupa du kokthoklaga mayam mangda chai angang du lalurabanina numitudi wa amata ngangkhide adubu yum yoraga macha nupa na mapada lal haure kaigi mayam mangda hairaglino mapana nangdi karigi thakluri munnamda tabiyu macha nupa duda maru oiribasi hauji churup thakpadu oikhidre mapana mayam mamangda chaibaduna oikhi asumna angang adu makhata na lairi tamba lakhidre ikai bagini nongma aina angang adu kawe mama ga lakhi aina nang kaidore lairi tamba laktradi haina hange angang duna kaplaga ayam nei kai aikhoi babana tawkhibadu hairei mahak mapa ga kaunadre hai mama na hairakpada mapa na su macha nupa ga kaunadre hai asumna mama adudi makhoi ani gi marakta nung ani gi marakta ha onba haido oiduna leirami numittu dadi aina nupa macha adu sina phai sina phatti haibana chingba wari khara liraga mayumda halan khraba matungda numidang wairamda mapa aduga amuk wari watai tawki mapa adu thamoi kaiduna leirami aigi ichana churup thaklaga aina karamna tumin leigani mana ingonda hangini masi hairama matungda amuk ngak leiraga aibu icha nupa su matomdani punsigi wari amuk hanna sanaba phanglaroidra si wahang ani si kaya da lukhrem nam tang khanbiu asigumba thodu osi nangonda su thoklamba yorombe yai churup ki thodok natrabasu atopa ma hekta oisanu wari sanaba hobaduni hojik maru oiribasi mapa sina macha nupa duda ipagi bungo napa lanjari haibadudi oithoklaroi macha nupa duna su baba nacha lanjakhre haibadusu hairakani thajade adunani video asi sanglabasu telabasu sigumba wari sisu tasinbiyu haijaribasi
सिगुम मतमसिददी अइना पंजखरिबा पांबैसिंग असिदगी चानबा यागदबा खल्लगा सिजिन्नबियु हाइबनी हौजिक मरी सुबा पांबैदा अमुक लाक्सगे मखोइसु मीनी तमलिबनी खंगननबा होटनजरिबनी अदुना टीनेज ओइरिबा इचा नुपासिंगदा तौरोइदबा खरदंग हाइजरके मखोइबु अंगांग मचा अमगुम ट्रीट तौबिगनु महांगना तौबा थबक ngang वा तादबा खंगदबा तौबिगनु असोइबा अरानबा तौरकलबसु मंगोंदा ताइसिन्नबिगनु इकाइबा पिबिगनु हाइना तानबा यादे थबक निंथिना तौदे लाइरिक सुपा पादे हाइबना चिंगबसिंग मतम पुंबदा हाइदुना लेबिगनु लाव खोंगदुना सु वांगांबिगनु नंगननी हाइदुना हेक्ता ताइना संदुना वा लुइसिनबिगनु अदुगा कानदबा मतंग चादबा पाउताकसिंगसु अंगांगदा पिबिगनु अइना हाइजरिबा मयाम सिगी खुदम अमतंग हाइजरके इचा नुपाना फत्तबा थबक अमा तौरुबा मतमदा नहाकना नंगसी खंगद्रा करिगी तौरुरिनो हाइबगी महुत्ता वहांग ओइना हंगबियो नंगना सि तौरुरिबसि करिगिनो महाकना तौरुरिबदुगी मरम खंगनबो होनबियो महाकी मरम सोइदना पिरकनी लाली चुम्मी हाइनसु जज तौबिखिनु महाकना तौरुबदुगी हौजिक्ति करी फोल फंगले करी ओइरे हाइबदु मंगोंदा हंगबियो मदुदा मतोमता महाकना तौरुरिबसिंग अदु फै नत्रगना फत्ते हाइबदु खंगजरकनी मतमदुदा इचा नुपादा नहाकना हाइगदबा सुक्सोय सोइदना हाइगदबा वाफमदी पागी बुंगो नंगदमक अई लेरिबसिदी नंगोंदा लेबा नुंगाइतबसिंग दो एंगोंदा हायुने मसी हाइरे हाइदना महाकना तौखिबसिंग अदु नहाकना ngakpire नत्रगना नहाकना यारे हाइबमक्ति नते अदुबु तंबिरिबनी तुंगिदमक थोखरबा थौदोक्तुदी अइनसु नंगनसु महाकनसु ओंथोखनबा ngamlaroi अदुबु इचा नुपागी लाकदौरिबा मखा ताबा पुनसिगी थौदोकसिंगदी महाकना लौरकदौरिबा फिरेपसिंगना लेपकनी हाइबसी अइखोइना ताकपिरिबनी असुमना टीन एज ओइरिबा इचासिंग असि निंगथिना ट्रेनिंग पीबीसी पेरेंट्स शुड बी अ गुड मेंटर नॉट अ प्रीचर अरोइबा पांबै असि हाइरक्त्रिङैदा वहांग अमतंग हंजगे नहाकी नचानुपागा नहाकगी मरक्ता लैरिबा अवाबसी करिनो हाइबदु कमेंट हाइबिरमो अरोइबा पांबै असि हाइरक्त्रिङैदा वाफम अमतंग थमजगे नहाकी नचानुपागा नहाकगी मरक्ता लैरिबा अवाबसी करिनो हाइबदु कमेंट हाइबिरमो कमेंट मयामदुगी सॉल्यूशन खक्की ओइबा वीडियो अमा सेमजरके मसिदा अखंग अहेसिंगी पाउताकसिंग अमदी मखोइगी वाफमसिंगसु हाइजरके मंगासुबा अमदी अइगी ओइना वीडियो असिगी अरोइबा पांबैदा टीन एज की मतमसिदी वा nganggandaba matamni aduna matamsida wa ngangdaba nupa masa mayam ama lei haibasi kaubiganu aduna isa nupa na wari saningdriba adu masina maram oirambasu yai masidi laina nate normal ni nangna wahang asang ba ama hanglagasu mahaki paukhumdi yamna tenba yai paukhumdugi maram piraktabasu yai maramdu mahakna khangdabadagi natragana wa ngangningdabagi ओइरंबा याय मदुदा नमदना nganghन बिनबो होनबिगनु तपना तपना हाइजरक्सनी मरमदो हाइनिंगलदी अई तागदबगी ngaiduna लेरी हाइबसिमदी खंगन बिखो ग्री ग्री तक्तुना मरम हंगदुना लेबिगनु मसी ममासिंगना यामना तौगल्ली तौबिगनु अंगांगदुना नंगबु हाइनरक्लोय ngasiगी ओइनदी मतंग असिदा वीडियो असि टेंसिनजरगे हाइबा इंदबा अंगांगसिंग करमना लोइनगनी खंबिनिंगबसिंगना वीडियो असि येंबियु अदुगा यामना सावगनबा अंगांगसिंग करमना लोइनगनी हाइबदुना वीडियो असि येंबियु अमुक हन्ना थागतचरी।